KAMJONG district ki KASOM KHULLEN subdivision ki manung CHANBA ke ASHANG KHULLEN azeda LEIBA track center KAKA na SHINDUNA Miyamgi Oiba emergency meeting ama Lakliba September amagi Pung tarada Pangthoklagani HAINA track center secretary HAISI CHEROL AMANA KHANGHALLAKLI hiramasiga mari lainana thadorakpa CHEROL AMANA hai ukrul ki hungpung pastor hall da Pangthoklagani mifamaduda tungan bi hiramsingi matang da khanagani hiram sing adugi manungda henama pangal leiba development committee ama ohenaba block khudingi anoba member ani hengat abagi matang track center kaka amadi jingsofai chorogi marakta cheliba maklang tutorial gi mathakta RCC bridge ama sanabagi matang electric water supply amadi mobile tower gi matang model town kaka ICP police outpost ki matang da khanagani loinana mifam adu da maru oina SDC STO office ama thamhanaba demand gi matang da yamna kupna khananai nagani hairi mifam asta track center kaka gi mipum khuding makna saruk yabiyu haina cherolis na makhatari